Online Manipuri Nungthili Pau Yingbiriwa Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Bangladesh Army na Bandarbanda Kuki militants gi best Thugaikhre Bangladesh tagi lanjelakpa Kuki illegal immigrant Manipur da jangsilakloi haingningai leite Bangladesh ki Bandarbanda leiba Kuki militant gi best Bangladesh Army na Thugaikhre Bangladesh Army na Kuki militant taret hatkibaga loinana Khutsu Khutlai Kayasu Fagatle ngamkhre hairi Bangladesh leibak tagi Kuki sing Bangladesh Army na taktorakpa leptabana maram oiraga Bangladesh tagi sentorakpa Kuki illegal immigrant sing Manipur da ain kaina jangsilakloi haningai leite paliba Manipur lenga asina mangjawnana section thorang lokhatpiu Human Rights ki padargi marumda NGO kaya hangduna sanalambi oina chatharakpa khuraki ina lai saba mioi kaya iramda masida leitaba natte mari leinaba sing amadi lengangna thuba matamda mieng changbi naba pukning chingsinjari yai khumba news tagi lakhotjarake kautruk amadi kadangbanda Kuki militant singna sakti leiraba khulai amadi drone sijinaduna bomb thadaraki haiba NIA na khangba ngamkhre NIA na lokhakhiba BNSS under section 105 ki matung inda ngarang courta NIA na Kautruk amadi kadangban area da Kuki militant singna drone sijinaduna aerial bombing chatharaki haibagi matangda spot ta investigation chathakiba adugi seizure memo amadi audio video recording sing court langkhatkre hairi Special Public Prosecutor SPP na submit tawkiba case aduda masak khangdaba khulai paiba Kuki militant singna kautruk amadi kadangban gi khunja singi mathakta sakti leiraba khulai haibadi Sniper rifles amadi drone sijinaduna September tang amagi nungsil pung ani taba matamda landaki Kuki militant singna khunja singi mathakta drone sijinaduna awangbadagi bomb thadarakpa haibasi leibak asida sathiba singnaba amani hariba numit asimaktada chahi 38 khakta ngairibi maungnaha ama hatkibaga loinana maungnaha asigi pikliba machanupi nongmaina panbadagi aso apan nangki Thogdo asiga mari leinana lamsang police station na Kuki militant sing asigi mathakta BNS ki tongan ba section da case register tawki Inaya na makata na thijin humjin bada September tang amagi nungsil pung anita dagi hauraga numidang athengba fawba Kuki militant singna landarki haiba khangba ngamkhibaga loinana numidang wairam pung 6 taba matamda drone sijinaduna bomb thadaraki haibasu Inaya na khangba ngamkhre masida bunatana Kuki militant singna kautruk khulda kumtharaktuna achoba machinery sing mai thadoklamdei haibasu khangba ngamkhre NIA gi mobile forensic team na fanglakhiba evidence sing photo amadi video sing adu court puthoklaba matung amuk seal tawsinuna court custody da thamkhre haina pawsina makhatari Indigenous Tribal Leaders Forum ITLF ki maikidigi amuka hana Union Home Minister Amit Shah da Manipur da thokliba kangluf naiba lanasi rajniti gi oiba pambaina waroisin purakna bahona biu haina taksinkhre loinana Kuki jogi Body asigi maikidigi juribamda Kuki jo margi village volunteer tara CRPF ki makutta leikidaba thogdo ado judicial inquiry tawduna thijinaba demand su tawkhre Manipur da Kuki jogi oiba tongan balenga ama union territory thakta sembi naba taksiladuna ITLF ki memorandum asina Manipur da tungkoina santi leinaba ama tangairaba pambai asi Kuki jo singi separate administration piba asini masina taba lanmi thajinduna irang namthana bahotna bada tungkoiba santi phangba ngamloi Hauzik Kuki jo amasung mitai singi marakta amaga changna bangam dana buffer zone da tokai na lainari asigumba fibam asi loisin handuna santi hanjilhanba haiba asi political solution natana atopa lambi leite masina leiba asigi state asigi mipum khuding da santi phanganbaga loinana chawkhat maikaida manglom da changsin bangam gani leiba asigi constitution amasung democracy lengang makhada mipum khuding mapungak senba amasung santi lehena bathaudang lofam thokpa state sarkar na masagi mathau pangthokpa ngamdrei Haukiba tha taramapan asida lenga amalei haibagi mami tadre masina maram oiraga micham miyam singna masa ngakthok chanaba firef longna rakhibani ITLF ki matung ina Manipur da inaw nang hingsa gi thodok thoglakhiba Sijiribam district ki Jaran village Tamarfur ki yum kaya mai thakiba amadi chahi 38 suraba nupi ama tamthin hatkiba dugi matung tabada Kuki jogi mioi 13 sikhiba du dagi haurakhibo thongni missing yamjadaba travel gi mioi 10 CRPF ki makutta sikhiba si nungangingai oi Kanglup anigi landa mayai da leptuna thabak tawgadaba CRPF na Kuki jo da onsin na mioi tara hatkiba silai bakthi bani hana ITLF ki chairman Gagin Hauki famadi general secretary Muan Tombing na khuyek piba memorandum asina fongdogli memorandum asina Jiribam district ki Borobekra police station na konba mafam da laiba CRPF ki camp manakta Kuki jo margi volunteer tara hatkiba adu judicial inquiry tawgadawani thawdo asida militant singna attack chatharakpadagi CRPF na khud hanbada Kuki jo margi volunteer tara sikhibani haiba wafam asi aranbani Maramdi Kuki jogi maikaidagi Central Force ta kaidawnungda khud tharoi haina
ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯊꯧꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄ ꯉꯝꯍꯟꯁꯤ ꯍꯥꯏꯔꯤ꯫ ꯖꯟꯇꯔ-ꯃꯟꯇꯔꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯕꯤꯖꯦꯄꯤꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕ ꯄꯦꯟꯗꯦ꯫ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯍꯨꯠ ꯁꯦꯝꯗꯨꯅ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡ ꯎꯅꯁꯤ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯃꯥꯌꯣꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯄꯣꯖꯤꯁꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ-ꯃꯟꯇꯔꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯌꯥꯕ ꯄꯤꯔꯛꯇꯕ ꯑꯗꯨ ꯑꯦꯟꯇꯤ-ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯕꯤꯖꯦꯄꯤꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯗꯦꯜꯂꯤꯗ ꯆꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ, ꯔꯥꯍꯨꯜ ꯒꯥꯟꯙꯤ, ꯃꯥꯜꯂꯤꯛ ꯑꯔꯖꯨꯟ ꯈꯥꯔꯒꯦ, ꯀꯦ.ꯁꯤ. ꯕꯦꯅꯨꯒꯣꯄꯥꯜ, ꯖꯣꯏꯔꯥꯝ ꯔꯥꯃꯦꯁ ꯌꯥꯎꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯀꯥꯔꯛꯄ MP ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯂꯥꯈ 30 ꯔꯣꯝ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯀꯌꯥꯔꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯉꯁꯤ ꯐꯝꯅꯕ ꯆꯥꯎꯔꯝꯕ ꯈꯣꯡꯖꯪ ꯑꯗꯨ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜꯁꯨ ꯆꯪꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ Xꯒꯤ ꯄꯣꯁꯠ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯂꯤ꯫